Pauchadepam Uchpamar Wipapa Khara update Taujari. Indiana private oina semgat kiba Bikram is my fagnat launch Taukre. Indiana ngasi sahimari sangna private sector oina semgulakpa Rogeda du my fag ngasi launch Taukre. Stainless alive Isrona housing space ki lamda fak sauna sangsiliba as an boina private sector sulaiba kasita yausilak paure. Rocket Bikram is asi pilot chauna kilometer sama lava low inclination orbit pokhat ki matungda soingam dana rocket adu samudra da mission ki saruga moina tarake. Skyroot Air Aerospace na design toba Bikram SSC lebaga sagi space program ki mafani han hirba Bikram sarabhai ki meng laudana tuan bani hanba mission asi mai pakre. Skyroot Aerospace asina India da hanba private when Indian space program da Europani masi hanba da Englishing ani kunda center na private player ke hangdokraba matungda masih lambi asda mai fakna sangsilaki bane mission pra ba mafung fan mai fakle ala lauk thok fa fangjabada harawa fogi Skyroot Aerospace na abulakpada lebakasigi space regulator international space promotion and authorization center INSPA CE gi chairman Pawan Gongs ISRO gi mission control center gi harawa fogi Anna thabang to khiba adumak thabak do laki amasong Skyroot Aerospace na subsystem gi tongan ba tawbagam basak di singu laki loinana orbital launched vehicle da sangkhrakani anam hangna haike Chennai dagi sarokna kilometer samaga tara mangalom lapa Sri Harikota da leiriba Indian Space Research Organization Satish Dhawan Space Center SDAC gi rocket complex na ke ipung taraga mathoi makhai thabada launch adu tawge mission adu ISRO gi chairman is Sofna na mai khum angdoki Bikram S sub orbital flight asina Chennai da based of startup space case Andhra Pradesh da based of and space tech amasung Armenian Bazu Moko Space Research Lab hariba pilot adu pukhatke metat taruk wangba rocket asi malemgi ahanba composite rocket sing manungda amani masina 3D printed solid thruster singni aina Skyroot functionary amana haike Imran Khan hananaba amuk honarakpa yabagi oithokningai lei Pakistan Chief Justice Imran Khan hananaba honarakpa amagi oithokningai lei aina Islamabad High Court ki Chief Justice aduna ngasi haikre amasong hanagi Prime Minister adugi madakta leiriba kihelakpadu yangsinba habasi government ki mathawni haikre Imran Khan ki Pakistan Tehrik Insaf Party na sathaba protest adugi maramdagi lambi thingliba sing adugi matangda Laloritik tawbasina thangalakpa wakat amagi hearing da Chief Justice Amir Faruqi wafam sing adu phangdolagi bane Court adu da thangalakiba intelligence report sing paladuna just aduna Khan ki punchi da atoba attack ama satharpa yabagi oithokningai lei aike lebakasigi nungtigi English pause don haike hiramasi yangsin bhabasi government amas state ki tangai fatraba thodangni haina mangna haike General election ngan tokna badi manda PTI gi lamsang khongsit adugi damak ayaba launa party isna Islamabad administration da anubasi ama thagadabani ana justice Farukna haike dis tok natagana F9 park damakta ayaba piba pambra haibadu administration gi kudda lai hariba atumak Supreme Court asu order tawkhibani ana mahangna haike Khan gi protest khongsit adu political gi hiram amagini amasung political oina waroisin purakadabani aibo wafam phongthok laduna Pakistan gi Supreme Court na sagon sinamita khongsit adu thingna ba thagalakba petition ama kakthatke Chief Justice Farukna protest adu political natragana non political party khudimaki democratic right ni adu asamba citizen miyam gi hak sing ngakpasu maroi haike England da phawa 10 Downing Street ta miyam poli adu makoina protest dawi adu lambi sing adu di thingde anamang na haike lamsang khongsa adu makoina thingba ngamde ana Supreme Court na airabasu nakoina GT road adu amsa atai motorway sing thingki haraduna Justice Farukna PTI okil adu da party aduna Makoi mathong masak khang na baso appeal tawke Hearing adu November kungani thoi phawa yai thokre nongphok dangba city Wazirabad November da protest ama pangthoklingai bagi kan boida tongaina kaptuna attack tawrakiwa amada masagi sahi umbudra suraba hanage Prime Minister Imran Khan hingauki lebakasigi konung Islamabad loisin kadaba khongsa adu Imran Khan lusinglingai attack adu tawrakibane magi khongsa adu Lahore October kungani fandagi hawraki amasong Islamabad tamna lakhibane Imran Khan ki party PTI na lebaki konung asta puari oba power show ama pangthokna ba thawrang sing law thoki amasong madugi damak permission lawna da bhonaki adu madu government na yaraki de Imran Khan ma ki leadership ki matang da no confidence vote ama da mai thi giba matung April da Prime Minister oiba
ꯐꯝꯗꯒꯤ ꯂꯧꯊꯣꯛꯈꯤ ꯊꯧꯑꯣꯡ ꯑꯗꯨ ꯔꯨꯁꯤꯌꯥ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯇꯝꯕ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯔꯝꯗꯒꯤ ꯃꯉꯣꯟꯗ ꯄꯥꯟꯗꯝ ꯊꯝꯂꯛꯄ ꯌꯨꯑꯦꯁꯅ ꯂꯨꯆꯤꯡꯕ ꯂꯥꯎꯊꯣꯛꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯁꯤ ꯅꯕꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯏꯁꯂꯥꯃꯥꯕꯥꯗꯇ ꯊꯨꯡꯂꯕ ꯌꯥꯏ ꯔꯥꯋꯜꯄꯤꯟꯗꯤꯗ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯎꯒꯦ ꯍꯥꯏꯅ ꯈꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯌꯨꯑꯦꯁꯀꯤ ꯃꯦꯟꯂꯦꯟ ꯌꯧꯁꯤꯟꯕ ꯉꯝꯕ ICBM ꯑꯃ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ North Korea na US mainland da hit tawba ngamgadaba asanba intercontinental ballistic missile ama kaapkhre hana Japan gi defense minister na phangdokre Japan gi minister asegi matungina missile adu Hokkaido gi noksolomda kilometer chani tararom lapna samudra da tasinki US na missile launch adubo condemn tawkhiba galoinana South Korea na North Korea gi mayokta hiana kanba deterrence ki thawrang sing laukhana ba order tawkhre Panbaya abadi karigumba US military force lamda maduda leiriba US military force ki person amade khulai sing leptani hangan batarabadi sathiba response lakani hana sahol sinabita North Korea ki foreign minister Cho Son-hui na warning tawkhibane namit adu baktada Pyongyang na short range ballistic missile amasu launch tawkhi hawrak liba khongtang asi hawkiba nawaisin namita South Korea ki president Yoon Suk Yeol US president Joe Biden amasung Japan ki prime minister Pompeo Kishida marakta Cambodia da mipamama pangtokhiba matungdane mipamatuda lebak ko humda makoi ki military cooperation hengkadan bagi wafam yanaki waragba phibam aduga mari lenana US National Security Council ki spokesperson Adrian Watson President Biden da brief dawgre amasung US na fortress singa tanaragani ana phangdoki North Korea na hawkiba tha anirongi matamda misal yangkai hena kapki misal sing ampun aten variants kini asang variants ki launching asidi khara tang thogi amasung US ta asing variants ki misal sina hakthena akiba pire misal sing adu US mainland ki mafam kudimak yauna da nuclear warhead sing puwa ngame Seoul da military chief sina phongdo ki matung da khwaidagi nauna intercontinental ballistic missile ICBM adu local matamda ayupung 10 minute 10 tabada North Korea gi capital Pyongyang ga nangnapa mafam amadagi kapge Misal adu kilometer lising teruk sama wangkana faiki amasong Mach 22 gi speed ka loinana horizontal wena kilometer lising ama fawa yauke tawang amasong Japan gi defense minister Yasukaza Hamada na misal adu US jawa ngamgada pa mong tamatik chana sana paiba ngami aike misal adu gi trajectory gi calculation da yumpam boiba inong noba ballistic misal adu gi range warhead ki makha fona kilometer lising tara mga fawa sana paiba ngamgani madu oiba tarabadi misal adugi range adu US mainland da hit tawba ngamgadabagi sangni hana mangna phangdoke Thailand da pamai sing da wangang kiba prime minister Kishida na asigumba action sing ekoina khangba ngamloi hana Pyongyang da yamna mayek sing da khangan kre North Korea na hogiba thakya astot kiba thawong de Korean peninsula gi akoibada US military gi activity leirabadi madugi pakum oina misal sing launch tawba sine Hawkiba October da North Korea na Japan lana ballistic missile amaka ki madu sahi mga gimanung da han boy ki North Korea na hojik anuba type ki asan ba misal makal ama oina what song 17 putok na bahwana re misal asi hawkiba matam khara asda Pyongyang na mai fang na sangyang tawkiba ICBM sing da ghena chawhe misal asi warhead ki amrom puba ngamgada ba oibana defend tawbada wana thokani hana expert sing na thajare Gaza gi refugee camp da mai chalak padagi angang taret jawna bioi kun ka mathoi sire Hawkiba sakol sinamita Gaza Strip ki refugee camp amagi manung chanba mi leinaba building amada mai chawna saklak padagi angang taret jawna jamdrabada mioi kun ka mathoi maina kanna saktuna maina kana saktuna sikre ana media report sing na haire Gaza Interior Minister da phangdo kibada Northern Gaza gi mi kunglaba Jabalia refugee camp da mai adu saklak khibani Mari kia thokna sakliba maisa odut laksin na khona bada fighters na pong ama hiana kan huana ge marwena mai ado mathol mari gi mi leina ba yumgi top floor da sakibani preliminary investigation gi matungina building ado ki manungda petrol marang kaina thambo oibana mai ado chawna saklakibani building ado da leira mai kudemak seki an interior ministry na phangdoki mioi kya mai chaklaba building ado gi mapanda kap laudhuna leiba oke victims gi mari mata sing lambi da kamna ki amadi lai khurum naki Sati dapat mahuk langpok adu buwa mioi amana BBC da phangdoki bada mahuk langpok adu laksin na buwana bada yamna kudong sa adabu waiki navia masong angang sing kan bangam bagi pambai amata laita makai pungka kana saktuna siki Palestinian Authority gi President Mahmoud Abbas na thawdok adu panasnan tragedy amani haraduna victim sing kidamakta nongma chumna awawa phangdok lagani hana lakthoke Jabalia asi Gaza da leiba refugee camp nifan gi manung da amane
Miyoi million 2.3 leiba Gaza asi malem ki khwadagi mi kong bata pa mafum singi manungda amane. CNN ki report ki matungina Gaza da leiba imong kaya generator sing chalai bada sinana bagi tambak petrol amasung diesel paisundana thami madu territory adu sumnagi power station amak leiba amade nongmada pungni pandagi hena mai piba ngamda badagi ni haire. Local sourcing amasung ohoba singi matungina sathi raba mayulangpok thoklipa residential building adu Aboria ibungini makoini imungi miyo amatam sangna Egypt leirobadagi halakbagi celebration chatharingida mayulangpok adu thorakibani. Gaza Strip leiba hostel amagi director ki matungina asokpa singi phibam lubana maram oiduna asiba singi masing hangalakpa yai. UN nuclear watchdog na Russia Ukraine nuke site singi matangda haksin nungnangba phongdokre. Lana akai atoi thokalaba Ukraine da nuclear facility singi mathakta chathaba thabak lepnadaba apel singda Russia na tadre ani UN nuclear watchdog ki board governors na sathina nungnangba phongdokpa ore pamasawol sinabita lawkre. International Atomic Energy Agency IAEA ki leba kontra manga ki board of governors na Moscow da Zaporizhia nuclear power plant adugi mapuni aiva yumpham leitaba wafam sing adu thadoknana bapil tawge. IAEA statement aduna Moscow da plant adudagi makoi military amasung makoi gi person kudakta laktoknana ba amasung Ukraine da leba plant adu amasung atei nuclear facility singi mathakta chathaba thabapun maklep na basu apel tawge. UN nuclear watchdog adugi waribadu Canada amasung Finland na pukalakibani amasung agency adugi board member kontra ga manga gi manungdagi kunmari na sawatki and diplomat aduna AF da haike madugi mayukta Russia amasung China na board pike. Pakistan, India, South Africa, Namibia, Kenya, Vietnam amasung South Ravia na vote adu yaukide aduga lepak ani lakide. Ukraine ki manungda leiva adu Russian annex tawrabani aiba territory ki manungda leiva Europe ki khwaidagi chawha nuclear power plant Zaporizhia power plant adu toina sel kapno pamapam adu ki manakta lei. Hauki basayulda IAEA chief Rafael Grossi na Zaporizhia nuclear power plant adu ki akoibada protection perimeter ama thamnanaba Russia amasung Ukraine bo yanana bkhona basing yamna lore haike adu masida ninganaba tawroi haina wasake. Masi yamna aruba negotiation amadi maramdi masi lan tawnariwa lebak ani ki barakta lei amasung ani adu ki barakta tasenghamak negotiation sing leite haina sipna pangthokwa COP27 climate conference ki nakanda AF da IEA chief aduna haike nuclear site adu Russia amasung Ukrainian forcing ki barakta leiriwa line adu ka thangna lei amasung nakalani aduna tha khara asi plan adu ki akoibada selling tawi haiduna amaga maran datna sinake makhoi ni selling tawnaba aduna nuclear disaster ama tholakpa yabagi akiba fi. North Korea ki intercontinental ballistic missile na US ki mainland tamna kablakpa ngambagi sakdi lai Japan. North Korea na hanta kapkiba intercontinental ballistic missile sing adugi sana kap ngambagi pangalasi US ki mainland power yobagi sakdi lai haina Japan ki defense minister na phangdokre. North Korea dege kablakiba missile sing adu Japan ki noksuk thamba Fokai dogi samudra khongpandagi kilometer sani tararom tamak lapom mafumda kapsilakibani. Adugum laba North Korea ki thawang adu US na akan mapongda kandem tawba leigrabani. Matangasta South Korea ki maike degisu North Korea na chathakriba ka henba thawang asi ki meyukta madik chaba paukum pina daba phongdorok pa leigre. North Korea na Japan da misan kapsilakraba matungda US Japan punna military drill pangthokna ba sem sagre. Irai numita North Korea na Japan ki madagda misal kapsilakraba matungda Japan amadi United States anina joint military drill pangthokna ba thabak thorom sing paikre aina Tokyo defense ki official na phongdorakli military drill asi Japan ki samudra ki air space ta pangthokadabani. Wafam si Japan na makoi ki ngamkoi oiriba isingi mafam sinda ballistic missile sing North Korea na kapsilakraba matungda lakthorakibani. North Korea na kapsilakiba ballistic missile sing adu Japan ki economic zone oiriba Hokkaido ki nomsu thangba samudra khongpanda takibani. Japan ki exclusive economic zone asi Japan ki coastline dagi mahal chandirom sandokna leiba mafam phawani. Hariba mafam asi ki manung sangsina Japan ki territorial water manungda North Korea ki missile sing adu tasilakna pokahen gibani. North Korea ki kahenba thong asi ki bhakta Japan ki self defense force amasung US armed force anina punna bilateral military exercise drill asi pangthokna rabagi thawang lokatpa loikre. Pangthokadurba military drill asi Japan ki akoibata leiriba mafam singda ngak chenbagi lamda hena section tharaw lokatna bagi pandamda pangthokpani ana Japanese defense ministry ki John Stam na thadorakpa warol amada phongdorakle. Serulas na makatana phongdorakpada tactical air drill asi North Korea na ICBM class ki ballistic missile sing Japan ki samudagi exclusive economic zone manungta missile kapsilakpagi damak drill asi sadhagadabani ana serol asi na makatana phongdorakle.
Hauji pangthokpa hawragadaba US amadi Japan anigi bilateral military drill exercise asina Japan amadi United States anigi marakti hena afaba mari semgatuna Japan gi mayukta lakpa hiram kudemakta mayukna bangamna bagidamak pangthokadabani hairi exercise asina Japan US ki airlines asida hena tabangamba panggal sing makatana semgatuna Japan da ay apan pirapa kudemak akto pangamlakani hada serol asina makatare Hauji US ki military person lising manga samanga Japan da thungduna leire Japan ki khatangba region oiriba Okinawa Air Base oiriba mafum asta military drill zadagani atopa mafum amana Japan ki awang thangba Omori region da sadaba auragani and defense official da githa dorakba charol amada phongdorakre Russia ki attack matung da Ukraine da million tararom mai phangdre Lanamang taklaba Ukraine da Russia na nahuna na misal attack ya satharakpadagi ningtham thagi matam asida million tararom mai phangdaduna awapa mayukna kre hari President Volodymyr Zelensky na mahaki bidang kodingi jati da pipa pausenda million tararom di mai phangdre makoi do ambana Tenitsia Odessa somi amsong kepalam damda leiba jingni mai phangana na bokon aba ya bokon hari hana phangdoki Nakalamarom da US ki ahan banofi speaker Pelosi ki tam loikre United States House of Representatives ki ahan ba masong asi fawda amada ngair banofi speaker Nancy Pelosi ki office paibagi matam loikre Mark Zumnagi member oina leiragani haire Leibakasigi hanagi President Donald Trump ka yamna thini yengtina bamasong US politics da khwaidagi sakti leiba Navini hainaba Pelosi na magi fothabagi matam yaure mana yamna ikai khumnaba Democratic Party balamjing kadaba anova birol gi matam oire haina lakthoki Magasin nauni elect tawraba House ki member sek mathang sahi January thada wasakloba matam adoida pothagani hana thajaki adubo mana yamna thajadana pothabagi matam lakthorakpada masagi party ki lawmaker singa poning nungsiba pokhanki January thada anuba House pamba matamda mahak amuk handa elect tawna honaroi haire Ukraine ki Air Force na Russia ki S-300 defense missile system thogaikre Russia ki front line da leiba lanmi sing mayum da hanaba yaure Russia na Kherson-dagi handokhraba matung ahujigasi makhatana Ukraine ki khathangba sarukda Ukraine ki lanmi sing yamna kanna lanthengnari Ukraine ki Air Force na Russia ki defense line da leiba S-300 defense missile system thogaikre Russia ki lanmi mangaso Ukraine ki lanmi sin amam to ina harkre Morel hantharaklaba front line da leiba Russia ki lanmi mayum da hanaba yaukre Aukiba February thada ki Russia na Ukraine da landarakiba astamba phom kya da nakal ani ki marakta yamna kanna khuthokna bagi thodok sing thokle Ukraine ki khadang pasaruk da khuthokna riba asida Ukraine lanmi sing ki makutta Russia ki lanmi sing aidingai leitana awaba mayokna re Ukraine ki nongsu thangba Kherson region dagi Russia ki lanmi sing handokrabasu Russia ki President Vladimir Putin na Bakhmota sanctionadaba kanba instruction piduna lanthengna riba Russia ki lanmi sing asokapan ki sang yamna wangle Donetsk area da su yamna kanna khuthokna re Ukraine ki military of defense na border region da Ukraine ki army na Russia ki lanmi sing amount ta hat ki video footage ama tha dorakre Russia ki lanmi sing aduna Ukraine ki border lansina da pakhona bada amount ta oina hat ki bane minute amaga second ani sangba video aduna nakhoina Ukraine thadok trabadi khodong thiba kaya mayu nagani abage warol amasu yaure ani subalanjau loikraba matung da Russia na ihan hana chathaki ba Persian mobilization asi mafung phana loiduna lanpham da thazin khraba lanmi lising kaya front line da protest over yauna mayam da hanna ki ba yaure Russian government ki maike dagi phongdo kibada andak chathakiba mobilization aduda recruit tawkiba lanmi chama hojik Ukraine da lan soknari hairi adubo mid ranking officers ki barakta leadership ki quality watpa Ukraine ki lanmi singa lanthingna bada ningthine training phangdabana baram oraga angakwa phangna asokapan yawba amadi makoida Russia government ki maike dagi ana payment pigane ana wasakiba jing adu thabogoina phangthoraktre masina logical oina khodong thiba kya mayongnari Moren down tawraba Russia ki lanmi singi maike dagi phangdokhiba Ukraine ki lanting riba front line da leiriba Russia ki lanmi sing uniform power suna pide chana thangna pachinja konana fide medical supply ki orba kya su leire Russia ki lanmi chahum front line da amukhan chalu ya tabadagi Luhansk region Zait Seboda leiba basement da fazalaga thamle fazalaga thamliba lanmi sing adu nongmada saksara amadagi hena fizade lanmi amagi nongmagi birakpa sakada namhoi manga taruk saminai Ditin tongduda thamliba lanmi amagi loina vina media da phangdokibada mahaki mapuroiba du atopa marfu ga loina basement da fazalaga thamli makoina fiber mobile phone singsu loina fajan gre atopa lebak phobadagi lanmi amana fiber mobile phone amlosilaga thamlobadagi imong manung da pau pina rakhibani Russia ki lanmi sing ki marakta leadership wat pagi complaint kya leire Russian Pacific Fleet Marine gi chamaga yangkai ga manga suba brigade da lanmi ama regional governor da irakiwa Sethi amada makoi singa du Donetsk region gi yamna kuthong thiba lanpam amada langsilaga thambire
ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯀꯃꯥꯟꯗꯔ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯅꯤꯡꯊꯤꯅ ꯐꯪꯗꯕꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯃꯤ 3 ꯁꯤꯈ꯭ꯔꯦ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯗꯨ ꯔꯨꯁꯤꯌꯟ ꯃꯤꯂꯤꯇꯔꯤ ꯕ꯭ꯂꯣꯒꯔꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯄꯥꯛꯁꯟꯅ ꯁꯥꯔꯀꯨꯂꯦꯠ ꯇꯧꯔꯛꯈ꯭ꯔꯦ ꯔꯨꯁꯤꯌꯟ ꯃꯤꯂꯤꯇꯔꯤꯁꯤꯡ ꯇ꯭ꯔꯦꯛ ꯇꯧꯔꯤꯕ ꯋꯥशिꯡꯇꯟ ꯄꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣर ꯗꯤ ꯁ꯭ꯇꯗꯤ ꯑꯣꯐ ꯋꯥꯔꯒꯤ ꯀꯦꯗꯤꯌꯔꯅ ꯁ꯭ꯇꯥꯐꯟꯅ ꯀꯣꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯨꯍꯥꯟꯁꯀꯤ ꯁꯥꯚꯥꯇꯣꯚꯦ ꯀ꯭ꯔꯦꯃꯦꯟꯌꯥ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯔꯨꯁꯤयाꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯉꯛꯄ ꯐꯪꯅ ꯀꯦꯖꯨꯋꯦꯜꯇꯤ ꯅꯪꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯃꯐꯝꯅꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯕ ꯄꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯁꯤꯡ ꯃꯃꯥꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯔꯤꯖꯅꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯅꯕ ꯍꯛꯊꯦꯡꯅꯅ ꯑꯄꯤꯜ ꯇꯧꯕꯒꯤ ꯂꯦꯞꯇꯅ ꯊꯥꯒꯠꯅꯔꯛꯂꯤ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯃꯆꯥꯁꯤꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯅ ꯐꯣꯡꯗꯣꯛꯇꯕ ꯄꯦꯃꯦꯟ ꯄꯤꯗꯕ ꯑꯃꯁꯨꯡ ꯁꯞꯂꯥꯏ ꯋꯥꯠꯄꯒꯤ ꯋꯥꯔꯣꯜ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯄꯣꯂꯦꯟꯗ ꯆꯠꯊꯈꯤꯕ ꯃꯤꯁꯥꯏꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯤꯖꯤꯟꯕꯗ ꯌꯥꯎꯔꯒꯅꯤ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯣꯂꯦꯟꯗ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯂꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤꯁꯥꯏꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯃꯤꯆꯝ 2 ꯁꯤꯈꯤꯕꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ ꯑꯦꯖꯦꯟꯁꯤꯅ ꯍꯥꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯑꯦꯂꯤꯁꯁꯤꯡ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯍꯥꯏꯕꯗꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯐꯪꯈꯤ इन्वेस्टिगेशन अदु मफुं फाना लोइसिनरिबा मखै पोलेंड की लमदा मिसालसिंग नटकन मखोइगे पार्सिंग तासिन की एबसे एकोइन सबचान हाइबा ngamloi जेलेंस्की द मखा तन हाइगी लेबक पुपन मिट रूसिया यूक्रेन की मयोक्ता मिसाल चामरम काबलखे रूसिया काबलखिबा मिसाल सिंग अदुगी बनदा खरा यूक्रेनियन पोलिस बॉर्डर लालम बयाई आइन मांगना थाजै आइकोइना फाइनल डायमीटर की पिक्चर सिंग उठकी अदुगा पोसक अदु एंटी मिसाइल सिस्टम सिंग की सरुक खक्तनी आइन लोबा यारोय किमना पोलेंड की बॉर्डर एरियासना पोखाइखिबदुगी मफम डिफेंस मिनिस्ट्री की रिप्रेजेंटेटिव सिंग अमदी इमरजेंसी सर्विस की मियोय सिंग चंगबा यानना किमना हाइजग्रे आइना यमसकसन विद यूक्रेन की नेशनल सिक्योरिटी एंड डिफेंस काउंसिल की सेक्रेटरी ओलेक्सी दानिलोवना फोंदोखरबने अरोइबद कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबिरिबा पुनमक पथागजरी चैनल असिना तोमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइनना लाइक एंड शेयर तौबसु काविगनु पुनमकपो अमक हन्ना थागजरी